Hi guys, welcome back to my channel. Mayam punongpu Midnight Files with Franklin na ikok na kunjari. Nasisu wari mo purga lakchare ko. Ngasi wari say am tina interesting oiba aduga yamna keno sto doine. Kani yamna unusual su ko aduga yam su interesting oiba adung wari mo doine ko. Wari say kari matang do doino ha matamda mayamna thumbnail lu yengda dum khangbiramagani ko. Karigumba akoina Phaibok oina poklaba adoi dardi moise leigidaba mina halakpa oidoira sineko hairiba sigi title sigi matangda akoina taweba case ama ngasina nasiko sigi case sida Phaibok oina polokpa angang se asise leigidaba mina halakpa angang ne hairaga moina adumaina haigiba case ama oidoiniko adudi case se hojorisi wari se horasiko ado mayamna aina yam toina thakatpa gamjdragasu hai marakta sum thakachrakpasida adum lepa itana support to biu ko mayamna nusibibodo aduna kwaidagi mamal yamani ana lojage adudi ngasi wari chuma horasi ngasi wari si mamingsna Phaibok oitardi moise legidaba min halakpo oidera sei matangna case ama case gi mamingse Pollock Twins ko hairiba case Karaida Hllk habdo adula asuko wari se horasi case koina England gi keno mafam se ke hani ko ge hamutamda Hexham Northumberland haiba England gi mafam se asida horto ni ko segi mafam da family amale me moise family se magi husband gi maming sina John Korome aduga keno sigi wife gi maming sina Florence ko aduga husband ga wife ka se moigi macha keno leidana khotana yam nungain labor family amane moise other families da akhoi gi macha no pi ani yawmi ko amana mai maming se Joanna ko reko ado Joanna sahi 13 shure hojki matam sida aduga Joanna nataba atopa maduna mai maming sna Jacqueline Pollock hai ko me aduga magi masina sahi 3 suboko aduga khoigi keno se Joanna se yamna keno oye ma se motherly nature oidana magi keno se kaini magi behavior se keno sida Jacqueline sida yamna mama tonaga haidi machan nupini keno ni haiga yamna yengchinba aduga mama tonaga mangonda fazana care to bibo khopi bose yam towe ko aduga magi behavior se yamna caring maduga motherly figure do adune ba Joanna no ise ko aduga Jacqueline se asisu yamna ingtapa adumba yamna kino to ba angang amani aduga Jacqueline gi magi massage da hose keno mark ani leba leiba mark ani se yamna important oi ba aduga yamna su wari sida matung tarak pa to ko yamna maru oi ba detail work to adumba part amni ko adim tang do haram ko nasai gi Jacqueline gi magi mamit ki pishum aduga naton gi chom na kanjida mana kino to angang wering da tusun ba accident jam thok padagi magi scar macha ma lei ko hani khet ki bokol ki ba adugi scar dark pham macha ma lei aduga magi west ko khwang left thang ba oi thang ba khwang do adugi manak tu da bird mak pok pada kino torok pado pok pada yaujarakpa atugumba mami haidi scar gumba admaina massive kenos ngasai left west to adu lei ko Jacqueline gi ko aduna si poche wari gi matung tarak yamna important noiba details more kena ma'am adum kena si se wakal na thambiro matang gi oina ko aduga hajuki tragedy se karam kana thok toino ngasai gi Jacqueline ga Joanna ga se asi se kamai to we hamatum da nongma moise keno torba church tama se angang ani se keno torga lak moi se lai khrom ge khologe na moi church ka budo adu lak moi se adu kanda angang no pi macha ani sine Jacqueline ne Joanna ne adu ga no pi macha amaga atopa amaga moi se church lak pa lai ngai matam sida sona kanda gari malai gari se kanna hekta gari driver se na aspirin adu ga me phenobarti one moi drugs ka sasal laga ma se hekta ज्ञान में तादगी गाड़ी से मुथोंग उन खंदगी अदे कमाइना ब्रेक फारिब्रा काउरिब्रा ज्ञान तादगी गाड़ी से थौरग लाक्तोइनेबा अदुगांदा angang ge jina sona kan da wal ama lei ko
ꯋꯥꯜꯁꯤꯒꯤ ꯃꯅꯥꯛꯇ ꯃꯣꯏꯁꯦ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨꯀꯥꯟꯗ ꯒꯥꯔꯤꯁꯦ ꯍꯦꯛꯇ ꯄꯥꯏꯁꯜꯂꯒ ꯊꯣꯝꯖꯤꯟꯕꯅꯦꯕ ꯊꯣꯝꯖꯤꯟꯕꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯖꯣꯑꯥꯅꯥꯅꯦ ꯖꯦꯛꯂꯤꯟꯅꯦ ꯃꯣꯏꯅꯤꯃꯛꯁꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯃꯣꯏꯁꯦ ꯀꯟꯕ ꯉꯝꯗꯕꯤꯗ ꯃꯣꯏꯁꯦ ꯂꯩꯔꯣꯏꯗꯣꯏꯅꯤꯀꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯖꯣꯑꯥꯅꯥꯅꯦ ꯖꯦꯛꯂꯤꯟꯅꯦ ꯃꯣꯏꯅꯤꯁꯦ ꯂꯩꯔꯔꯣꯏ ꯁꯤ ꯍꯦꯛ ꯂꯩꯇꯕꯁꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯖꯣꯟꯒ ꯐ꯭ꯂꯣꯔꯦꯟꯁꯀꯁꯤꯗꯤ ꯃꯣꯏꯗꯤ ꯃꯁꯥꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗꯤ ꯀꯉꯥꯎꯅꯈ꯭ꯔꯦꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯈꯤꯇꯪꯇ ꯌꯥꯎꯖꯕꯗꯣ ꯃꯣꯏꯗꯣ ꯈꯪꯍꯧꯗꯅ ꯆꯔꯆ ꯆꯠꯄꯅꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯟꯅꯕꯤ ꯀꯩꯗꯣ ꯆꯠꯈ꯭ꯔꯒ ꯑꯗꯨꯒ ꯃꯣꯏ ꯃꯌꯨꯝ ꯌꯧꯕ ꯃꯌꯨꯝ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯠꯈꯤꯕꯗꯨꯗ ꯍꯜꯂꯛꯇ꯭ꯔꯦ ꯂꯝꯕꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯊꯋꯥꯏ ꯃꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯅ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯀꯩ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯕ ꯏꯟꯁꯤꯗꯦꯟꯁꯦ ꯑꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯦ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯦꯟꯁꯤꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯀꯣ ꯑꯣꯏꯅꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯇ꯭ꯔꯦꯖꯦꯗꯤꯁꯤ ꯊꯣꯛꯈ꯭ꯔꯦꯀꯣ 1957 ꯃꯦꯁꯤꯗ ꯇ꯭ꯔꯦꯖꯦꯗꯤꯁꯤ ꯊꯣꯛꯄꯅꯤ ꯇ꯭ꯔꯦꯖꯦꯗꯤꯁꯤ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯥ ꯖꯣꯟꯁꯦ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯗꯤ ꯊꯃꯣꯏ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯖꯣꯟꯁꯦ ꯃꯥꯒꯤ ꯑꯟꯌꯨꯖꯨꯋꯦꯜ ꯑꯣꯏꯕ ꯊꯥꯖꯕ ꯀꯣ ꯃꯥꯅ ꯊꯥꯖꯖꯕ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯀꯩꯅꯣꯁꯤꯗ ꯔꯤꯏꯟꯀꯥꯔꯅꯦꯁꯟ ꯃꯤꯁꯦ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯄꯣꯛ ꯄꯣꯛꯄꯁꯦ ꯑꯁꯤꯗ ꯃꯥꯁꯦ ꯌꯥꯝ ꯊꯥꯖꯩꯌꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯂꯩꯈꯤꯗꯕꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯑꯗꯨꯝ ꯊꯥꯖꯖꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯍꯜꯂꯒ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯑꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯊꯥꯖꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯀꯣ ꯑꯗꯨꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯐ꯭ꯂꯣꯔꯦꯟꯁ ꯑꯁꯤꯁꯦ ꯃꯥꯁꯦ ꯈꯪꯍꯧꯗꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯛꯄꯁꯤꯗ ꯃꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯖꯣꯟꯁꯤꯅꯗꯤ ꯃꯥ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯀꯩꯅꯣꯗꯣ ꯖꯣꯑꯥꯅꯥꯅꯦ ꯑꯗꯨꯒ ꯖꯦꯛꯂꯤꯟꯗꯣ ꯑꯗꯨꯗꯣ ꯃꯣꯏꯗꯨꯅ ꯍꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯥꯖꯖꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗ ꯀꯩꯅꯣꯁꯤꯗꯤ ꯐ꯭ꯂꯣꯔꯦꯟꯁꯁꯤꯗꯤ ꯍꯥꯟꯅ ꯀꯩꯁꯨ ꯊꯥꯖꯔꯝꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯖꯗꯕꯅꯤꯅ ꯃꯣꯏꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄ ꯑꯗꯒꯤꯗꯤ ꯑꯃꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯀꯩꯅꯣꯁꯤꯅ ꯐ꯭ꯂꯣꯔꯦꯟꯁꯤꯅ ꯊꯥꯖꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯗꯣ ꯇꯧꯋꯤ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯁꯦ ꯑꯁꯤꯗ ꯀꯩꯅꯣ ꯁꯨꯝ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯁꯦ ꯊꯥ ꯁꯨꯔꯛꯄꯗꯒꯤ ꯀꯩꯅꯣꯒꯤ ꯆꯍꯤ ꯑꯃꯒ ꯇꯪꯈꯥꯏ ꯂꯩꯔꯒ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 10 1958ꯁꯦ ꯑꯁꯤꯗ ꯇ꯭ꯋꯤꯟꯁ ꯄꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯗꯣꯛꯇꯔꯅꯗꯤ ꯑꯉꯥꯡꯁꯦ ꯇ꯭ꯋꯤꯟꯁ ꯑꯣꯏꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯁꯦ ꯑꯝꯇ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯉꯥꯡꯁꯦ ꯁꯤꯡꯒꯜ ꯆꯥꯏꯜ ꯑꯣꯏꯗꯣꯏꯅꯦꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯈꯜꯂꯒ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯇ꯭ꯋꯤꯟꯁ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕ ꯑꯗꯨꯀꯥꯟꯁꯤꯗ ꯁꯤꯒꯤ ꯄꯣꯛꯂꯛꯄꯁꯤꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯖꯣꯟꯁꯤꯅꯗꯤ ꯃꯥꯒꯤ ꯊꯥꯖꯕꯗꯣ ꯑꯗꯨꯗꯣ ꯍꯧꯈ꯭ꯔꯦꯕ ꯃꯥꯅꯗꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯗꯨꯅ ꯍꯜꯂꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯊꯥꯖꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥ ꯑꯅꯤꯁꯦ ꯃꯃꯤꯡꯁꯦ ꯑꯃꯅ ꯖꯤꯂꯤꯌꯟ ꯀꯧꯔꯦ ꯑꯗꯨꯒ ꯑꯃꯅ ꯖꯦꯅꯤꯐꯔ ꯀꯧꯋꯦꯀꯣ ꯑꯗꯨꯀꯥꯟꯗ ꯖꯦꯅꯤꯐꯔꯁꯦ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯖꯦꯛꯂꯤꯟꯗ ꯌꯥꯎꯕ ꯕꯔꯠ ꯃꯥꯔꯛꯁ ꯃꯉꯣꯟꯗ ꯌꯥꯎꯕ ꯁ꯭ꯀꯥꯔꯗꯣ ꯑꯗꯨꯒ ꯃꯥꯟꯅꯅ ꯀꯩꯅꯣꯁꯤꯗ ꯖꯦꯅꯤꯐꯔꯁꯦ ꯑꯁꯤꯗ ꯃꯉꯣꯟꯗ ꯄꯣꯛꯄ ꯃꯇꯝꯁꯤꯗ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯖꯦꯅꯤꯐꯔꯒꯤ ꯐꯣꯔꯍꯦꯠꯁꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯂꯥꯏꯕꯛꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯖꯦꯛꯂꯤꯟꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯉꯣꯟꯗ ꯁꯣꯛꯈꯤꯕꯒꯤ ꯑꯗꯨꯒꯤ ꯗꯥꯛꯐꯝ ꯁ꯭ꯀꯥꯔꯗꯣ ꯑꯗꯨꯗꯣ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯁꯀꯤ ꯂꯦꯐ ꯊꯪꯕ ꯑꯣꯏ ꯊꯪꯕꯒꯤ ꯈ꯭ꯋꯥꯡꯒꯤ ꯅꯥꯀꯟꯁꯤꯗ ꯕꯥꯔꯠ ꯃꯥꯔꯛ ꯌꯥꯎꯕꯗꯣ ꯖꯦꯛꯂꯤꯟꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯖꯦꯅꯤꯐꯔꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯕꯥꯔꯠ ꯃꯥꯔꯛꯇꯨ ꯌꯥꯎꯔꯒ ꯄꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯕꯥꯔꯠ ꯃꯥꯔꯛꯁꯤꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅꯤ ꯇ꯭ꯋꯤꯟꯁ ꯑꯣꯏꯅꯒ ꯄꯣꯛꯂꯛꯄꯗꯨꯅꯦ ꯑꯗꯨꯗꯒꯤꯗꯤ ꯖꯣꯟꯒꯤ ꯊꯥꯖꯕꯁꯦ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯥꯖꯕꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯩꯅꯣꯗꯣ ꯖꯣꯑꯥꯅꯥꯒ ꯖꯦꯛꯂꯤꯟꯒꯗꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯒ
ꯊꯥꯖꯖꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯊꯥꯖꯔꯒ ꯂꯩꯔꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯖꯦꯛꯂꯤꯟꯒ ꯖꯣꯑꯥꯅꯥꯒꯅ ꯁꯥꯟꯅꯔꯝꯕ ꯃꯣꯏꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯒ ꯂꯩꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣꯒ ꯉꯁꯥꯏꯒꯤ ꯖꯤꯂꯤꯌꯥꯟꯒ ꯖꯦꯅꯤꯐꯔꯒꯁꯦ ꯑꯁꯤꯅ ꯃꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗꯀꯣ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯅꯦꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯀꯩꯅꯣꯒꯤ ꯖꯣꯑꯥꯅꯥꯒ ꯖꯦꯛꯂꯤꯟꯒꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯈꯩꯁꯦ ꯑꯉꯥꯡꯒꯩꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯊꯝꯖꯤꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯁꯥꯟꯅꯄꯣꯠꯈꯩꯁꯦ ꯑꯗ ꯁꯥꯟꯅꯄꯣꯠꯈꯩꯁꯦ ꯉꯁꯥꯏꯒꯤ ꯖꯤꯂꯤꯌꯟꯒ ꯀꯩꯅꯣꯒ ꯖꯦꯅꯤꯐꯔꯒꯁꯦ ꯑꯁꯤꯁꯤꯅ ꯃꯣꯏꯗ ꯁꯥꯟꯅꯍꯟꯅꯕꯅꯦꯅ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯁꯥꯟꯅꯄꯣꯠꯈꯩꯁꯦ ꯑꯗ ꯄꯨꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯃꯣꯏꯗ ꯀꯩ ꯍꯥꯏꯅꯤ ꯁꯥꯟꯅꯄꯣꯠꯁꯦ ꯎꯕꯁꯤꯗ ꯃꯣꯏꯅ ꯍꯥꯟꯅ ꯑꯉꯥꯡꯈꯩꯁꯦ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯁꯥꯟꯅꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯨꯟꯅꯔꯒ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤꯅ ꯑꯩꯒꯤ ꯑꯣꯏꯅꯤ ꯈꯣꯠꯅꯤꯒ ꯇꯧꯔꯒ ꯇꯧꯋꯤꯗꯅ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯁꯥꯟꯅꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯄ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯁꯤꯡꯗꯣ ꯑꯗꯨꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯅ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯑꯩꯒꯤꯗꯨꯅꯤꯒ ꯇꯧꯔꯒ ꯃꯣꯏꯅꯤꯁꯤꯅ ꯁꯥꯟꯅꯄꯣꯠꯁꯦ ꯃꯣꯏꯅ ꯈꯪꯕꯗꯧꯅꯒ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯅꯦ ꯑꯗꯨꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯃꯣꯏꯅ ꯍꯥꯟꯅ ꯀꯩꯅꯣꯒ ꯖꯣꯑꯥꯅꯥꯒ ꯖꯦꯛꯂꯤꯟꯒꯅ ꯑꯗꯨꯃꯥꯏꯅꯒ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯖꯣꯟꯁꯤꯅꯗꯤ ꯃꯥꯅ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯁꯤꯗ ꯊꯥꯖꯔꯒ ꯑꯃꯨꯛ ꯂꯩꯖꯕꯅꯤꯗꯣ ꯑꯗꯨꯅ ꯊꯥꯖꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯍꯦꯟꯒꯠꯅ ꯃꯉꯣꯟꯗ ꯊꯥꯖꯕꯗꯣ ꯌꯥꯝ ꯍꯦꯟꯒꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯟꯅꯄꯣꯠꯁꯦ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯁꯥꯟꯅꯕ ꯃꯑꯣꯡ ꯑꯗꯒꯤꯗꯤ ꯁꯤꯅ ꯅꯪꯒꯤꯅꯤ ꯁꯤꯅ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯇꯣ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯣꯏꯈꯩꯁꯦ ꯏꯃꯨꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯔꯤꯏꯟꯀꯥꯔꯅꯦꯁꯟ ꯇꯧꯔꯒ ꯃꯣꯏꯁꯦ ꯍꯜꯂꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯤ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯉꯥꯡꯅꯔꯒ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯤ ꯃꯣꯏꯁꯤꯅ ꯈꯔ ꯃꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯁꯦ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯍꯥꯟꯅ ꯍꯦꯛꯁꯥꯝꯗ ꯂꯩꯔꯝꯃꯤꯗꯅ ꯏꯪꯂꯦꯟꯒꯤ ꯑꯗꯨꯒꯤ ꯍꯦꯛꯁꯥꯝꯁꯤꯗꯒꯤ ꯃꯣꯏꯁꯦ ꯍꯣꯡꯉꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯈꯔ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯦꯛꯁꯥꯝꯁꯤꯗ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕ ꯍꯜꯂꯛꯄꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯪꯉꯣꯏꯗꯕ ꯃꯣꯏꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯐꯝꯁꯤꯡꯗꯣ ꯃꯣꯏꯅ ꯈꯪꯕꯗꯧꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯖꯣꯑꯥꯅꯥꯒ ꯖꯦꯛꯂꯤꯟꯒꯅꯒ ꯁꯥꯟꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯅꯒ ꯑꯗꯨꯝ ꯇꯣꯏꯅ ꯁꯥꯟꯅꯒꯟꯕ ꯃꯐꯝ ꯀꯣ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯃꯐꯝꯁꯤꯡꯁꯦ ꯖꯤꯂꯤꯌꯥꯟꯒ ꯖꯦꯅꯤꯐꯔꯒꯁꯤꯅ ꯑꯁꯤꯗꯤ ꯑꯩꯅ ꯁꯥꯟꯅꯕꯗꯨ ꯃꯐꯝꯗꯨꯅꯤ ꯈꯣꯠꯇꯨꯅꯤ ꯑꯁꯤꯅ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗꯨꯅꯤ ꯑꯗꯨꯅꯤ ꯇꯧꯔꯒ ꯃꯣꯏꯅ ꯃꯐꯝꯁꯦ ꯈꯪꯕꯗꯧꯅ ꯇꯧꯔꯕ ꯑꯃꯨꯛ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯃꯨꯛꯇꯁꯨ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝꯗꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯈꯪꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯀꯦꯞꯇꯤꯀꯦꯜ ꯑꯣꯏꯕ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯥꯗ ꯉꯁꯥꯏꯒꯤ ꯖꯣꯟꯒ ꯀꯩꯅꯣꯁꯤꯒ ꯐ꯭ꯂꯣꯔꯦꯟꯁ ꯀꯩꯅꯣ ꯄꯣꯂꯣꯛꯁꯦ ꯑꯁꯤꯒ ꯃꯣꯏꯅꯤꯁꯤꯗ ꯊꯥꯖꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯤꯡꯅꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝꯅ ꯑꯗꯨꯝ ꯍꯦꯟꯒꯠꯂꯒ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯣꯏꯔꯤꯁꯤꯁꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯥꯔꯁꯦ ꯑꯁꯤ ꯍꯦꯛ ꯎꯕ ꯌꯥꯗꯦꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯀꯥꯔ ꯎꯕꯒ ꯀꯤꯗꯅ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯀꯥꯔ ꯀꯟꯅ ꯊꯧꯔꯛꯄꯁꯦ ꯃꯣꯏꯗꯤ ꯀꯤꯌꯦ ꯈꯣꯠꯂꯦꯒ ꯇꯧꯔꯒ ꯃꯃꯥ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯒꯦ ꯈꯣꯠꯀꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯕ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯀꯣꯏꯟꯁꯤꯗꯦꯟꯁ ꯃꯛꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯗꯤꯅꯥꯏ ꯀꯩ ꯍꯥꯏꯅꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩꯗꯨꯅ ꯀꯥꯔꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯒꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯁꯤꯒꯤꯁꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯦꯁꯤꯡꯗꯣ ꯀꯩꯅꯣꯗꯣ ꯖꯣꯑꯥꯅꯥꯒ ꯖꯦꯛꯂꯤꯟꯒꯗꯣ ꯑꯗꯨꯏꯗꯨꯗꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯐꯤꯌꯔꯗꯣ ꯃꯣꯏ ꯃꯁꯥ ꯂꯩꯈꯤꯗꯕꯒꯤ ꯃꯣꯏꯒꯤ ꯂꯩꯈꯤꯗꯕ ꯈꯨꯠꯂꯩꯗꯨꯒꯤ ꯐꯤꯌꯔ ꯑꯀꯤꯕꯗꯣ ꯑꯗꯨꯒꯤ ꯑꯀꯤꯕꯗꯣ ꯃꯣꯏꯗ ꯌꯥꯎꯔꯒ ꯔꯤꯏꯟꯀꯥꯔꯅꯦꯠ ꯇꯧꯔꯛꯄꯗꯣ ꯄꯣꯛꯂꯛꯑꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯀꯥꯔꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯔꯒꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯂꯧꯕꯤꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯁꯤ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯃꯣꯏꯁꯦ ꯔꯤꯏꯟꯀꯥꯔꯅꯦꯁꯟ ꯇꯧꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯃꯣꯏ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯈꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯋꯦꯕ ꯉꯁꯥꯏꯒꯤ ꯖꯣꯑꯥꯅꯥꯒ ꯀꯩꯅꯣꯒ ꯖꯦꯛꯂꯤꯟꯒꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯧꯅ ꯖꯤꯂꯤꯌꯟꯒ ꯖꯦꯅꯤꯐꯔꯒꯁꯦ ꯑꯁꯤꯁꯨ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯀꯩ ꯍꯥꯏꯅꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯀꯥꯔꯁꯦ ꯀꯤꯕ ꯈꯣꯠꯄ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯒꯩꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯃꯣꯏꯅ ꯀꯧꯕ ꯈꯣꯠꯄ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯒꯨꯝꯕ
ko aduga moigi mache singduna yam hainer sanaba matamda sanabagi wangang khungang adumai angang ge di leidana adu mo me amse loina kaini manabadagi moigi behavior sing moigi sanaba sanapot sing ka ki basing si me amse sum yengu matamda John ga kenonga sidi Florence ga sidi loina angang ani se phajana moise reincarnate torga pola bani agogi legi traba Joanna ga Jacqueline ga do aduna pola ga lakpani haga moina chap yung thajagre ko adagidi kamaina tor I ha matamda ngasai moina thaja chamna thaja baje asidagidi kino tor ko ngasai gi researcher ama leyaba ko Stevenson haida akoi gi mama gi child medium gi wari ama ina to gi bodo adu da su yaw bone ko ada keno ngase adu gi wari do yamna strange bone adu su ma yengi jaba wari di yang view ko id adu gi wari do su yamna child medium gi do su yamna interesting oi bone ko adu da yawa Stevenson do mana loine reincarnation mapok halaga polakpa angang leisina legi drabami wari sana bangam ba khotpa sigi mayam se loina mariam theater level ko theater aduna ma se University of Virginia da mana keno toroga researcher ko scientist orga ma leba miyo yamani aduna mana thigat pasida ngasai gi moigi England gi keno gi Pollock Twins se sigi matang da moise phajana pau si tabadagi moina sigi keno wari sti yamna interesting oi ko aduga interesting obadagi henotna sigi se yamna su kahani unusual oi admaina twins na halaga pokpa alagi trabado admaina twins oina hale aduso angang do mata tab ko twins orga admaina hale ko le ha basidadi wari se mana yam interesting obadagi ma ticket palaya ko adu anda ticket palak pasida ngasai gi angang gi duna pe ngai dagi chorok phawbada adum moigi manakta keno toroga haidi camera ma thamdana khotana ko aduga camera thamaga moina chawkhalai nge matamda moida uwa khotpa mayam do adugi do loina namjil khochilaga thamna tabanina mana research aduna mana lakpa matamda ngasai gi keno se angang ge cha asigi moigi wari oina mana tabudo almain tawreba haktheng na moina ubodo udreba adagi di wari oina tare aduga moigi behavior single parents na sumain to bani ha do my high point the wari do but am thin interesting way ko aduna mana khali je sig je moigi research to adu phong da ha pa yani ko ni to ga mana phong ko research to adu ganda mayam gi reaction je adu so mo yeng che ko mayam gi reaction se kari hai ga la ya matam da masai gi thajaba mi khara amusle ko adu ga thajada ba mi amu amusle ba thajaba misingcha asina haisi kaina hamatamda sigi poche reincarnation torpani legidraba Joanna ga Jacqueline ga duna laga reincarnation tobani haise asigi se haina bagi damangta maram adukim batik yamna leisine ahanbada bird mark haise akoigi haija akoigi Manipur da so haina bi adum leidana legidraba mi duna ke haini koigi legi drama tamda mangonda keno toromba magi keno da masada do maina markumba dakphumgumba natraga keno gumba haima hinge matamda sokiba khotkiba mayam do adugido angang mogi keno sita mogi imung da polok pa angang ge do adu smaina bird marks yaroga polok da ri madi koigi legi dr pupuduna halakpani kholakpani ga haiga maina hainai dana adu mai to dana bird marks yam chawa keno amaneba koigi reincarnation ni habise haina bagi traditions khuring bakta yamna keno to ba yam chawna mat favor lo ba yam chawna masina maram oyini haina budo adugi poto ne aduna bird mark to chapmana na Jacqueline da lemba bird mark to ngasai gi Jennifer to yaw ko mutam da moin hai se si se ta sengna reincarnation toroga adumani yorok podo aduna maram oiraga ni haiga moin haibane ba aduma leire aduga mathangduna toys sanapot singdo aduneba sanapot singdo mana khangsu khangdaba sanapot to kamain toroga keno duna amuktang phawa ugi jiba sanapot to adugi do kamaina toroga mana khangino sine haidi sina nangi sanapot ni sina aigi ni haiga adumana khaidokdraga mana khangido adudo kamaina no sina ngang singduna khangido adugi do coincidence ni haiba matamda kahani yeninga me am leisne ko moi thajana ba mi geisina haise aduma leire aduga ngasai gi mafam
ꯃꯣꯏꯒꯤ ꯄ꯭ꯂꯦꯁ ꯈꯪꯕꯗꯣ ꯂꯩꯇ꯭ꯔ ꯃꯥꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯅ ꯃꯦꯃꯣꯔꯤꯗꯣ ꯑꯗꯨ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯏꯒꯤ ꯃꯆꯦꯁꯤꯡꯗꯣ ꯃꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯕꯤꯍꯦꯕꯤꯌꯔꯒ ꯇꯧꯔꯤꯗꯣ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯗꯨꯅ ꯃꯐꯝ ꯈꯪꯕ ꯍꯥꯏꯔꯤꯁꯦ ꯑꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯁꯦꯟꯁ ꯑꯗꯨꯃꯥꯏꯅ ꯈꯪꯕ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤꯗꯣ ꯇꯁꯦꯡꯅ ꯔꯤꯏꯟꯀꯥꯔꯅꯦꯁꯟ ꯇꯧꯔꯛꯄ ꯈꯛꯇꯗ ꯈꯪꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯇꯣ ꯑꯗꯨ ꯇꯧꯕꯗꯒꯤ ꯉꯁꯥꯏꯒꯤ ꯀꯥꯔꯒꯤ ꯐꯤꯌꯔ ꯀꯣ ꯀꯥꯔ ꯎꯕ ꯃꯇꯝꯗ ꯃꯣꯏꯅ ꯀꯤꯔꯤꯕꯗꯣ ꯑꯗꯨꯒꯤꯗோ ꯇꯁꯦꯡꯅ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯕ ꯄꯣꯠ ꯆꯩ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯈꯪꯗ꯭ꯔꯤꯕ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯤꯗꯤ ꯑꯁ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯩꯁꯨꯝ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔ ꯈꯟꯗꯣꯛꯏꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯊꯦꯡꯅꯈꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕ ꯄꯣꯠ ꯆꯩ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯋꯥꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯊꯦꯡꯅꯍꯟꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯗꯨ ꯇꯧꯔꯨꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯍꯥꯏꯔꯒ ꯍꯥꯏꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯀꯥꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯁꯤꯗꯦꯟꯗꯨ ꯊꯣꯛꯑꯒ ꯃꯣꯏꯗ ꯃꯣꯏꯒꯤ ꯂꯥꯏꯐꯇꯣ ꯑꯗꯨꯒꯤꯗꯣ ꯃꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯅꯨ ꯀꯥꯔꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯣꯏꯗ ꯑꯟꯏꯟꯇꯦꯟꯁꯅꯦꯜꯂꯤꯀꯣ ꯃꯣꯏꯗ ꯃꯁꯥꯅ ꯈꯪꯖꯗꯅ ꯃꯣꯏꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏꯗꯣ ꯑꯗꯨꯒꯤꯗꯣ ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯃꯥꯒꯤ ꯃꯋꯥꯡꯄꯣꯛꯇꯨꯗ ꯃꯥꯒꯤ ꯂꯩꯈꯤꯗꯕꯗꯣ ꯀꯥꯔꯗꯨꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯥꯔꯗꯨ ꯀꯤꯔꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯥꯔꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯣ ꯑꯗꯨꯗꯣ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯗꯨꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯤꯡ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯗꯤ ꯃꯆꯦꯅꯤ ꯀꯩꯅꯣꯅꯤ ꯃꯣꯏ ꯐꯦꯃꯤꯂꯤꯅꯤ ꯃꯥꯟꯅꯕ ꯇꯥꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯤꯟꯅ ꯃꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯤꯉꯣꯟꯗ ꯀꯣꯏꯁꯟ ꯇꯧꯔꯛꯄꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯗꯤ ꯑꯗꯨꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗꯣ ꯃꯥꯜꯂꯤ ꯈꯣꯠꯂꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯏꯟꯗ ꯀ꯭ꯂꯤꯛ ꯇꯧꯔꯣꯏꯗꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯖꯣꯟꯒ ꯐ꯭ꯂꯣꯔꯦꯟꯁꯀꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯈꯨꯇꯧꯁꯤ ꯌꯥꯝꯅ ꯃꯣꯏꯗ ꯃꯥꯏꯟꯗ ꯀ꯭ꯂꯤꯛ ꯇꯧꯋꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯩꯅꯣꯁꯦ ꯖꯣꯑꯥꯅꯥꯒ ꯖꯦꯀ꯭ꯂꯤꯟꯒꯁꯦ ꯑꯁꯤꯗ ꯃꯥꯜꯂꯦꯅꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯔꯤꯏꯟꯀꯥꯔꯅꯦꯁꯟꯁꯦ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯚꯦꯟꯁꯟꯒꯤ ꯃꯥꯒꯤ ꯔꯤꯁꯔꯁꯇꯨꯗ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕꯁꯦ ꯁ꯭ꯀꯦꯞꯇꯤꯀꯦꯜ ꯑꯣꯏꯕ ꯃꯤꯁꯦ ꯑꯁꯤꯁꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯅ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯜꯁ ꯃꯦꯃꯣꯔꯤ ꯀꯣ ꯃꯦꯃꯣꯔꯤꯁꯦ ꯑꯁꯤꯁꯦ ꯂꯩꯇꯕ ꯃꯦꯃꯣꯔꯤ ꯑꯃꯕꯨ ꯂꯩꯍꯟꯕ ꯃꯥꯏꯟꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯏꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯟꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯀꯣ ꯑꯁꯤꯁꯨ ꯌꯥꯏꯑꯕ ꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯣꯛꯈꯤꯗꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯁꯤꯒꯤꯁꯦ ꯀꯩꯅꯣꯒꯨꯝꯕꯗ ꯌꯥꯝ ꯊꯣꯛꯀꯜꯂꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯥꯏꯟꯁꯤꯗ ꯇ꯭ꯔꯤꯛ ꯁꯥꯟꯅꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯖꯅꯔꯁꯀꯨꯝꯕꯀꯣ ꯖꯦꯜꯗ ꯂꯩꯕꯀꯣ ꯃꯣꯏꯒꯨꯝꯕꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯊꯣꯛꯑꯝꯃꯗꯤ ꯌꯥꯝ ꯐꯅꯤꯀꯣꯒ ꯍꯥꯏꯔꯒ ꯈꯟꯕꯗꯣ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯏꯗꯣ ꯃꯥꯏꯟꯁꯤꯗ ꯅꯪꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯊꯣꯛꯑꯝꯃꯗꯤ ꯐꯅꯤꯀꯣ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯌꯥꯝ ꯊꯥꯖꯖꯔꯒ ꯅꯪꯒꯤ ꯃꯥꯏꯟꯁꯤꯗ ꯁꯤꯟ ꯑꯃ ꯅꯪꯅ ꯁꯥꯒꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯒꯥꯔꯤꯅ ꯂꯥꯛꯑꯒ ꯅꯪꯁꯦ ꯊꯣꯡꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯈꯜꯂꯁꯤꯅꯦ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯃꯥꯏꯟꯁꯤꯗ ꯁꯣꯏꯗꯅ ꯅꯪꯅ ꯋꯥꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯜꯂꯣ ꯒꯥꯔꯤꯁꯤꯅ ꯂꯥꯛꯑꯒ ꯅꯪꯅ ꯃꯤ ꯑꯃ ꯊꯣꯝꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯈꯜꯂꯁꯦꯕ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪꯅ ꯌꯥꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯟꯄ꯭ꯔꯤꯗꯤꯛꯇꯦꯕꯜ ꯑꯣꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯏꯟꯁꯤꯅ ꯈꯜꯂꯤꯁꯦ ꯒꯥꯔꯤꯗꯣ ꯈꯤꯇꯪꯗ ꯂꯩꯊꯣꯛꯑꯝꯃꯒ ꯃꯥꯗꯣ ꯊꯣꯝꯃꯝꯗ꯭ꯔꯗꯤ ꯐꯅꯤꯀꯣ ꯍꯥꯏꯔꯒ ꯈꯜꯂꯒ ꯅꯪꯒꯤ ꯃꯥꯏꯟꯁꯤꯗ ꯄꯤꯛꯆꯔ ꯑꯃ ꯁꯥꯒꯠꯂꯒ ꯅꯪꯅ ꯒꯥꯔꯤꯗꯣ ꯂꯩꯊꯣꯛꯑꯒ ꯃꯥꯁꯦ ꯊꯣꯝꯗꯦ ꯍꯥꯏꯕ ꯁꯤꯟ ꯑꯃ ꯅꯪ ꯃꯥꯏꯟ ꯁꯥꯒꯠꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯁꯥꯒꯠꯈ꯭ꯔꯤꯕ ꯁꯤꯟꯗꯣ ꯑꯗꯨꯏꯗꯨꯅ ꯅꯪꯒꯤ ꯃꯦꯃꯣꯔꯤꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯅꯪꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯃꯦꯃꯣꯔꯤꯒ ꯐꯦꯛ ꯃꯦꯃꯣꯔꯤꯒꯗꯣ ꯑꯗꯨꯏꯗꯣ ꯈꯥꯏꯅꯔꯒ ꯉꯁꯥꯏꯒꯤ ꯔꯤꯌꯦꯜ ꯃꯦꯃꯣꯔꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯔꯤꯌꯦꯜ ꯃꯦꯃꯣꯔꯤꯁꯦ ꯑꯁꯤꯁꯦ ꯑꯣꯏꯍꯜꯂꯦꯗꯅ
adagidi nangse ngasai jail da kaida moigi court da kaida puthok matamda aina diga idu lei thoga admain toraga ma du thengi da bani haraga nangse adum yedaga leidoina kaina haim tuna nangi ngasai mind duna ngasai gi kaino do memory amado arido nang mind place toraga nang sagat kibodo adu aseng mane hapchen jagamne ba adumaina tawdana same ngasai gi sigi false memory hapchen base sumain tawdana angang gi sida moigi John ga Jack keno Florence ga se asina unintentionally ko moina keno tawdana moina kai haini yamna keno tawbudo khangau moina wasana di khangja moigi maramda legidraba John ga Joanna ga Jacqueline ga gi maramda wari sana bogumba leidana ko chimba wari sana baje asigi matang da ngasai gi moigi twins keno se Gillian ga Jennifer ga se asina tahawraba hai wari matat ko masum ta base asum ka am do wari sana ju sum ka am da taida amaina wari sana base taraga moigi angang sinu gi wakhanda moi mapa sing do moi reincarnation mali aduni akoi legi draba ichana pi sing do manai kholi torga amaina adum ngang bodo adu wari da angang sing do changaga moi mokok tu da changaga moina so admain torga behavior do torok pani sine ko admain to bo ya bo oithok ya ba lei sine ba aduna sigi potse false memory do angang do hapchulaga admain torga torok keno do reincarnation do aduni adani na moi bangai hajim bodo angang iduna taraga moi so admain behave torok pani haba amma legare ko aduga ngasai moigi mari mata leidana ko adugu mari mata singna so wari sabo khotpada adumaina ngasai gi angang singdugi ko moigi memory do aduda sumai wari sabo ida moina tawra khotlaga moina behavior chama torpusda 99 number di moigi normal behavior do tori kala sina do behavior amakhak sagi moigi legidraba Joanna ga Jacqueline ga duga manam bodo adugi behavior ga dukak ta pick tor ga moine mali sumain tawi haiba aduga na angang sing di nangi admain tawgali haida dum tawi dana ko admain tawdana angang sing do moina direction amada bigi bani ko aduna moina angang sing do namdana reincarnation moigi legidraba macha ani do adu do siman do heman badana moina reincarnation do toraga admaina angang anouba angang moigi consider lakchabdo adu kauthoga legidraba angang singdi hariga khallaga anouba nungsibadu kauthoga lei khaidi thamoi nungda penthok kadabdo aduduna keno na khammanbana hemallaga angang gaido icham chammiba angang kechu khangjadrebodo aduda noidi adumane reincarnation dorokpani haiga nusibado moigi hanagi legidraba macha singdo adugi nusibado oina pireba anouba nusibado pidreba ko adumai toroga tawbani haiga saigi Stevenson gi researcher asi yadaba mayamusu yawre ko ado mayam kai khange si matang sida mayam na kai haini sigide ta chena Pollock Twins se legidraba ngang ani duna twins oina halakpadu oidoira natraga sigise ta sengna akoigi kaisu leitaba adugumba kai haini just coincidence haido adido haidi matang matam duda chanaruduna khotana admaina oigiba ko adugumba wari ama oidoira khotoira do mayam haibiramo comments ta adu mathang da kari wari oina toroge do mayam comments ta adum haibiramo adudi wari ase ngasi gi sai sum losinjage ko aduga mati kenamtang ai comment amtang haijaramge ko aibu haijo hairagedi sigi se kai haini mi je mi brain je amna kino to ko complex oi ko aduga brain je ko na train to bogi matung ina village chu lakani ko aduna masai parents ke duna hana reincarnation do thajajaba aduga angang moi ki punsi do da thogaiba moi keno do incident to aduna moi ki thajaba do da hena fuel hapchilaga main to gi khotkiba aduna orembasu ya natraga ta sengna khoina ahoi gi science ni chakholaga su kai haini sina thakholpadi loi trijana ko aduna akoina khangdaba mayam amusu lerem gini ko aduna sigi je kai haini ai di 50-50 da lere ko sigi ta sengna research mayam ama toba darkar tai aduga sigi answer se soidana matung tarakpa akogi science na chakhol inge mayam dum phangakini haiga ai thamjage ko adumaina sina yi mod eje adu mayam na kai mayam gi mona kai lege khotke do adu haibiram ko adudi mayam na midnight files frangin na se loi fo da bi gi dam ta hainga itan thaga chari adudi mayam gi mama yal mu khubi sing aduna subscribe button sing adu no sim biduna midnight files with franklin na support to biru nuai bori mayam pro laksa gi adu mayam na kai wari pura ning bagi haibi do adu so haibiram ko aduga ngasi di wari swai dum losinjarage mathangi video da mo thengrasi ngasi di swai sum losinjarage mayam pudam ko amka hana tagachari
Bye.